all firing and military action on land and in the air and sea with effect from 1700 hours Indian Standard Time today. Hatu hatu nangaroidaba matagum India amasung Pakistan gi oina leiriba conflict asi loishinkhre US ki side gi nungdang chupa ama wari sanaraba matungda lan asi loishinba ngambani haiduna credit lawruba Donald Trump hojik malemia mangda chopa nangadawrabra Donald Trump gi maikedi gi India amasung Pakistan gi oina numit humni chupna leirakliba conflict asi escalation asi handoknare ceasefire porakpa ngamkhre haiduna laukthokhiba amasung India ki Foreign Minister A.J. Shankar ki maikedi hauji US ki maikedi gi leiba conflict asi gi matangda mahaka wari sanakre haibagi oiba paudam phungdokhraba matungda numidang wairam gi oiba ngasi thokiba thodok singi matangda piba Ministry of External Affairs ki press briefing aduda Pakistan amasung India gi maikedi hauji asi wari sadare maram aduna ceasefire porakpana maram oiduna karigumba nongthaki oigera leimai gi oigera sabudra gi oigera lanfam amata tawraroi haiba phungdokhibada ngairi Ceasefire gi ni haina laukthokkiba matam adudagi pung mari romtang sathorakpada ngairi Pakistan gi maikei Jammu gi mafum kya amada nahuna attack sing chatharakpa drone fawba yauduna sizinnarakpa gi oiba wafum sing thorakli hauji adomi mangda ubiriba Omar Abdullah hairiba miyoi asi Jammu Kashmir gi Chief Minister ni mahaki maikei gi mikup khara gi mamangda LOC gi manaknakna leiba Srinagar gi mafum kaya amada explosion kaya ama thokre haibagi oiba wafum sing phongdorakli masida sunatana mahaki maikei gi hauji asi nahaunana Ceasefire gi ni haiduna yanakhiba wafam adu kadaida leikrabagi hauji ngamkhai gi oiba mafum asida air defense system activate tawba haurakle haiba wafam asi khudakta phongdorakli matang asida aikhoina khangba yaba atopa wafam khara haiba taragadi hauji India apasung Pakistan hairiba country anisi ngangkhatnabagi changsi aduki mati yamna wangkrabani mamangi video singda lan asi losingi haiba taragasu nakal kaya amagi pressure leibani hek losinba yaroi haibagi wafamsu adumak thamjakhibani hauji Pakistan hairiba country asi lan losinba taragasu yamna chawba pressure makoigi lengakta leigedori losindaba taragasu yamna chawba seiteng sing leigedori maram aduna yamna luba phibam amada leiribani country anisi gi oina ceasefire gi oiba agreement sign tawna haibasi wafam kharadi yana phomthoi country anisi gi oina parakliba ceasefire asi yanabagi matangda India government ki maikei karigumba lakaduriba matam asida India gi mathakta terrorist attack chathaba taragadi madu act of war ni haina lawba haiba wafamna chingba aduga hauji operation sindur lead tawduna chatliba Sophia Qureshi gi oiba social media handle da Indus Water Treaty asi makhatana adamak suspend tawduna laikigani aduga border close tawasisu adamak tawkigani airspace su open tawkiroi aduga kuigi visa cancel tawduna thadokkiba music su lawsiloi haibagi oiba wafamsing social media da adamak circulate tawnari hairiba pausing asi fact check tawraba matungda phongdokki haina leijabani adubu hawjiksi ikhang khanghaudana ceasefire violate tawbagi oiba wafam asi thorakli hauji India amasung Pakistan gi oina ceasefire yanakhiba asi pung mari romta ngairi masigi matungda Pakistan gi maikei madubu violate tawduna India tamna attack chatharakle haibagi oiba video sing asi news media ke amagi maikei su hauji cover tawba haunarakle aduga maru oina mafam aduda leiriba chief minister gi maikei gi phungdorakpa wafam oibanina masigi oiba wafam asi chumlamba yabagi chance adu aduki matik wangna su leire India gi maikei su ceasefire paraklabusu lanmising ngamkhaida sem saduna adumak leiri handokte haiba wafam su thamkibani maram aduna masigi oiba pakhum asi India gi maikei kamdawna response pirakke haibadu su ngaibinakisi